Waikem sa lengang na ahan boy ni su group singa tripartite tok hokri su gi kem taret hongdok pa yanakri singilam sing ningthaugi makhad lairakhi haina pukhalakri Manipur nauna sarang na ba phibam tholakhibaga loinana Union Ministry of Home Affairs amasum state lengang na ngarang digi ono Kuki militant group singa wari sanakri tha anironggi matungda suspension of operation su agreement khuyek pinariba militant group singa nauna wari sanari bis yamna maru oiba launari February Mari the Chief Minister Yumnam Kemsana Lusingba Anobo Lengak Lerakraba Matunda Ahan Boy na Kuki militant group singa wari sanakibani Kumza English singa niga kunga marigi February mapanda su agreement matam sangdu hanbigi wapum lakpada matam dugi en birena lusingba lengak na ayaba pikidrabani Adumanama Manipura President Ru Lairingai gi Sairakta Kumza English singa niga kunga mangagi September Marida akanaba wapum krada yumpam oiraga Shugi matam sangdopagi wapum senten ayaba piki Kumza English singa niga kunga humdoigi me ahumdigi Meitei amasung Kuki Purukki marakta thulakiba Kangluki irang sigi matung tarakpada Ahan boyna September taraga humdoida Prime Minister Narendra Modi na Manipur laktringai gi mangoinana Mamang saigi September Marida su agreement extend tawbigi wapum yanakibani khwaidigi ihan hanbo oina kumza English ngani ga nipanda tuan ba militant group kunga marigi umbrella organization oiriba United People's Front UPF amasum Kuki National Organization KNO na center amasum state lenga ka nakal ahunggoiba yanase khuyek pinaki khwaidigi ikon konbo oina New Delhi da handa Kuki militant group singa wari sanakhiba duda Ministry of Home Affairs ki Northeast Advisor Ajit Lal na center ki mahut sinduna sarukyaki miut kangbo duda Intelligence Bureau ki makok thongbo official kya suyaki Manipur lenga ki oina Home Secretary N Ashok Kumar amasum Additional Director General of Police Asutosh Kumar Sinhana wari sanabada sarukyaki hiramasi matangda KNO amasum UPF na tuna thadurakiba sirol amana hai nakal animang na hiram kyara kumna khana nainaraba matungda akhanaba su kem khara nauna mafam hongdokpugi matang na yanaba puraki apunba kem taraga marigi manungda taret atopa mafam amada hongdokna bigi wapam lainga ki maikeidigi pukhalaki Kuki Kanglup ki maikeidigi Urkhul district nauna tholakliba tangdu laita da phiba masigi matangda maru oiba wapam kya MISA gi official singda marik sumna pukatki Urkhul district ki tuan mafamda khundariba Kuki misa miyamda khulai matik sana paiba tangkhul sing attack sa tharakwana misa miyam mi paiba poknari haiba wapamsu Ministry of Home Affairs ki maikeida pukhalaki haidi mara asida KNO amasum UPF na puna thokiba sirol amada Manipur gi singil lam singasi Meitei ningthau singi makhada lairakhidi haina mifam aduda puthoki haidi singlamasum tamda Thong manana lainga ki soko thorang sing lokati singi mafam singda ana layeng mai tampam loising nabi thongi Khudong saba mapung phana lehan mangamdri thaknaba afaba isingsu marang kaina phangan mangamdri hainasu makoina pukhatki Masin mawpagi haksang numit kunga mangani ki matungda lamthabungda lairon changkhri Manipur gi miyam khakta natana malem gi mafam punamakta lairiba singna khwaidigi thamoi sokpa thawdok oikhiba tronglaubi awang laikai da sakangdaba singna bom pokhayanduna sahi noriba masin mawpa hatkiba thawdo adugi tungda asibak sang lawduna lairakhibadu ngasi masing yamlaba miyam saruk yaduna rims ki moktagi loraba matungda fogak zawgi lamthabungda lairon changkhri Thawdo adu thokiba numit kunga mangani ki matungda laikhidraba angang ani ki imung manunggi miyoi singna miyamda nonglukna haijabaga loinana haksang ani edu ngasi ayuk pung 12 minute 10 tarakpada rims ki moktagi ningthina sem saraba truck amada haplaga ma ki pokna phamtana pukhi miyam gi khongsat amaga loinana thawai yaudraba haksang singa do moktagi tronglaubi tamna miyam ga loinana pukhi tuan mafamdagi lakpa masing yamlaba miyoi singna laikhidraba angang ani ki mafamda aroiba oina ikai khumnaba utkibaga loinana Bisnupur district ki Fogauksaw ikaida leiba lamthabungda thawai yaudraba haksang ani gi aroiba mathong mangam pangtokhi angang ani eduna lairon chankiba mafam adu tronglaubi gi mihat adu yaningdaba phongdokpa oina sangsinkiba khongjangda laikhidraba naha ohum adugi lairon chankiba mafam adu maktadani Sahi nauriba masin mawpa hatkibagi case asi National Investigation Agency NIA da sinakibaga loinana miyat asida sienariba sing phanaba investigation sathaba haukrabani April 3
Kuki military singnaba singna bomb kapsilakibagi thawdodura laikhidraba masin mawpagi apokpi mamabu phibam thina sokpadagi North EOC da leiba Ras Ministry da pukhatuna laikanakibani thawdodugi matung tarakpada masing yamlaba miyamna maikei kyada akan mamongna khongjang jangsilakibaga loinana thawdodura sienariba miyoi sing maralgi matungina matik saba serak phangangadabani haina mari lainaba authority singda taksinduna lakibani Kuki singna hayeng total shutdown tawgadori Tampak lamda khana nainabagi thoram pangthokadori Manipur da Kangluki irang haurakhiba me ahumgi thawdodu ningsingduna Kuki jau singna hayeng makhoina khundariba mafam singna total shutdown tawduna separation day gi thoram pangthokadori Tampak lamdana tungan bo organization singna sinduna haika leka tamba mafam kya da miyamgi khana nainaba mifam pangthokadori Kotogi Department of Information and Publicity na thadorakpa chirol amana hai masing yamba maitai furuptegi Kuki jau punamak tokhaina tare haba wafam asi India government gi mafamda nauhona na ningsing boina Sadar Hills Kangpokpi district ki tuan mafam singda separation day thoram pangthokna ba semsari non tribal singna lam khopsin na bu honarakpa isagi lam ngakna bu honabra thawai thakraba singgi mafamda ikai khumna bu utpoina thauram asigi mapungoi ba saktam oigani Thauramgi sarukam oina National Highway 2 da ayuk pung mapandagi numida waram pung taruk fawba total shutdown tobaga loinana lalon itik topam mai tampam loisang laingaki loisang amadi private institution punamak thonglon gani Kanglukki irang thokiba kumja English nganiga kungo homdoigi me ahomdagi thawdo odu baningsing boina coordination committee on Manipur integrity ko combination duna Hayeng Imphal East ki Palace compound leiba iboyama sumang lila sanglenda Manipur gi crisis sahi ahum Farakpa hariba hira masida miyamgi nomagi oiba khana nainabagi mifam pangthokadori mifam adura CSO lusingba sing media person sing masak nairaba personal sing amas scholar sing intellectual sing ithani community gi representative sing ju yagogadori haina su pausna makhatana su phongdoragi Okrol gi New Haven village ta nomai kapnabada Kuki militant ama sokli Okrol district ta Naga village guard sing gi marakta khuthoknabagi thagdok sing lepa leitana thokli Ngase pung taramatui makhairum tarakpa matam Urkhol district litan police station gi manungsan ba New Haven village ta akan mamona Kuki militant sing amadi Naga village guard sing gi marakta khuthokna kriyadi nakal animakta akan mamongna nomai kapna khibaduda Kuki militant ama aso apan nang kriyadi Pausin hai Kuki kulai paibi singna chepu yawlen maikei digi sangsilaglaga New Haven rom da nomai kapsin akan mamongna landarakpadigi maikei animakta akan mamongna nomai kapna khiyadi Thawdo aduga ikan kanadana TM kasomdagi Raude village tasu NH 202 da lakpa gari sing tamna Kuki kulai paibi singna nomai kapsinduna attack sa taraki Thawdo adur aso apan di amata yawkhiba leite hainasu pausta pali Langdai khangsunha gi maikei digi press note ama thorakli Trong Loubiyu da thukiba bomb attack ta laikhidraba angang ani gi justice tanduna April 3 gi malom awang laikai da leiba Ipudau pakhang-bagi sanglenda indefinite hunger strike tawduna ngasi phawba lakti ngasi ga thana puna numit kunga taruni suri puna miyoi tare na indefinite hunger strike ta saruk yakre aduga maira pai biluk kyana khuthang sara henduna lakti lainga ki maikei digi ngasi phawba wa amata haiduna democratic oiba protest asibu namthaduna lakli lainga ki phirebasi laibak thibani maramdi mihat mi pun thoklaba phawba lokhat pham thokpa miyamna pama thabak amata lokhatri Langdai Kangsuna hana pamjabadi laingakna tungkoina santi laina Manipur amakidamak maral laiba miyoi singdu dandi PU haiba khangni maral amakidamak maral laiba miyoi singdu dandi PU haiba khangni maral laiba Kuki narco terrorist sing Manipur laimai digi muthanaba thabak lokhatlu amadi nungai phaba Manipur am ohenbiu haibani mitai misam hatpa Kuki narco terrorist sing asigi mathakta action lokhatpa ngamdaba Makhoibu kankhattuna thamba manba thong amadi makhoibu maning tamna mi hatanduna thamba laingak ki asoba asoibani tungkoiba policy siamduna santi leiba Manipur ama oinaba sinbagi muhutta ngak ki oiba phidep loduna ihau hauriba miyambu mache tahanba amadi lana lamjingduna leiba laingak ki thong langdai khangsuna ha yaba ngamloi amadi thajabasu leiti makha tarak poina haujik sathariba sara henbagi protest asi Hayeng loisilaga aduga masidagi hena kanba khongjang makasa tharagani khongjang singa dudi demandi ahanbada mehum English singa ni kungo homdo attack amadi April 3 English singa ni kunga taruk attack asi terrorist attack ni kangluk ki irang nati haibesi sarkar miya mangda lokthokpa
Trong lawi thawdokka amadi lainana angang ani sikiba amadi misam ahum hatpa amadi litan thawdokta tangkhul misam ani hatkhiba dugi asum aran amadi kanagi maral no khangnaba judicial inquiry amatawa hairiba demand ani esi hayeng me ahum english ngani ga kunga taruk tagi hauraga numit humni haibadi me gi manga english ngani ga kunga taruk phaw sarkar sina thabak oina onthok ta tarabadi mathangi numit me gi tang taruk english ngani ga kunga taruk tagi tidim line Total Shutdown Toura Maru aina airport malom oil depot railway construction loinana thingani hairiba khongjang sida lepak miyamna sagat piyu haina press thongda longdai khangsunaha Manipur miyamna haijariba langdai khangsunaha gi warep sida makha gi lupsing sina puna khongjang sangchingani haiba Kangla Pau editorial ma'am da thamjari lengak pai bisi miyam gi ihul khangbu oigadabani Manipur matam matam gi oina miyam gi ihok sing toina thokliba miyam gi ihok sing adu ayamana lengak ki thabak thawong sing mari lainaba ayam boi lengak na miyam gi aning bagi mayokta leiba thabak sing chathaba miyam da manadaba mi yengba senja thumja transparency accountability leitaba thawong sing ka hena chatharak bagi mayokta Pendraba miyamna lengak ki lusingba singi mayokta ihau leirakpa hauna sani miyam gi mihut lusingba lengak loi habisi miyam gi ihul khang oigadabani lengak pasingna miyam gi ihul khang ngamdraba makoi gi phamna hena lumna lauduna phambalan gi mukna bana thawai yausingduna leibadagi state ki sokot thawrang sing maning halakpadagi chakot pa madi tang du leitana hingba pama miyamna lengak ki asoibada khudo min thinduna sum thokna ba khulaw lorakpada ngakpham thokti lengak ki lusingba singna miyam gi mayokta leina ba hona bagi mahut miyam gi kholaw amasung wakat sing matam sana thabak to onthok pa tarabadi miyam gi penda bigi kholaw natraga na khongjang gi sang hanthan bangangani state asida thokliba wathok lanthok sing sada maudraga mapandi lengak ki asoiba sing digi oirakhibani habisi lengak pasingna khangba ngamdaba lebuk thibani lengak ki mayokta miyam gi ihau leirakpa matamda lengak ki lusingba singi wakalda makoi gi lengak government inthuna bo hona bani haina khanba yaudaba politicians gi marakta yanadaba muknaba leirakpada makoi masil gi marakta yanadaba madi phambalan gi muknaba marakta miyam gi ihau leirakpada miyam gi ihau odu political conspiracy digi horakpani haina lawba tarabadi miyambu makoi gi aningba apambada phumduna khulai oina sijanaba yabagi miyeng thambani lawi miyam gi kholaw sembiba mapu lai isor gi kholaw ni habis lengak pasingna khanglabasu khangsinadaba tarabadi miyambu karisu leitana lawbagi masani miyambu makoina puningba maikaida puduna satpada yagadabani lengak ki mayokta makalamatagi wakat natragana ihau hauba yaroi haiba tarabadi madu miyam gi mayokta leibani laibagi thawong ni isam samna hairabada thawong adu dictatorship ki masani loinana lengak na miyam gi yaifunaba paikhalakadaba sakhot lon gi thabak thoram singa madi lusingba singna kari haidi CSO singna kari pamni madi miyam gi aningba apamana kari no haibagi matangda miyamna paudam bagi thawai panglibi I pau gi thabak toriba print amasum electronic media gi masin mena beleng ana hona batarabadi madu democracy gi meyok telebini leba asigi lenga pathapna piba fundamental right amadi freedom of press ki mayok teleba supnam lenga ki thawoni lawi miyam gi masin mena bo hona bigi mahut miyam gi kholaw taba ngamba lenga adu miyam gi asing belenga ni habisi lenga ulun gi thawai pangna bo hona ba mathoktai democracy sat palebak lengak pasingna miyam gi masin mena na ba hona ba tarabadi maru democracy gi mayok teleba dictatorship ki masani thawai hingna ba more ga taina ba Myanmar da sensin duna lotki nomagi lupa chama pidi basini hingba yabana te tombi Manipur dagi legislature ki power yawa separate administration pigadabani haiduna me hum English ngani ga kunga homdoi digi hauraduna atamnana Meetei de onsinna Kuki zauna konsin ba singi fruit masa singi khulai paiba militant miyoi singna chatharangli betam thiraba lan asigi waroisin government of India masum Manipur lengana puraktabadagi sai ohum mapung phagadaba numit nini humni khakta ngaisilakba pawbada tuan relief camp prefabricated house amasum laingaki alternative housing complex na singbar sangjafam laholakliba IDP singa mathang unaduna makhoigi aningba apama sing khangdoktuna miyam leptana report tawrakpagi makha tarakpada more turel wang 1 number 7 degi masagi sai humdra surabi ningthaujam tombi mapuroiba laikidraba en ebo halga hakthengna unaki kumza english ngani ga kungani thoigi march tha degi linglakhiba lainga adugi matamda lanasi
ꯍꯧꯔꯛꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯑꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯝꯈꯤꯗꯤ ꯑꯃꯁꯨꯡ ꯂꯣꯏꯁꯤꯟ ꯈꯥꯝꯖꯤꯟꯕ ꯉꯝꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇꯨꯁꯨ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯇꯛꯁꯤꯜꯂꯝꯗꯤ ꯂꯩꯉꯥꯛ ꯑꯗꯨ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 7 ꯏꯪ 2015ꯗ ꯔꯤꯖꯥꯏꯟ ꯇꯧꯍꯜꯂꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ 19 ꯏꯪ 2015ꯗꯒꯤ ꯍꯧꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯏꯪ 2016 ꯐꯥꯎꯕ ꯆꯂꯥꯏꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅꯁꯨ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗꯤ ꯍꯧꯖꯤꯛ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4 ꯏꯪ 2016ꯗꯒꯤ ꯂꯤꯡꯂꯛꯂꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯒꯁꯨ ꯍꯤ ꯂꯥꯛꯁꯤꯟꯕꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ ꯃꯩꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯝꯗꯥ ꯇꯨꯔꯦꯜꯗ ꯂꯩꯕ ꯕꯥꯒꯤ ꯗꯥꯝꯗ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏ 30 ꯔꯣꯝ ꯇꯣꯡꯕ ꯍꯤ ꯑꯃ ꯂꯥꯛꯁꯤꯟꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 6 ꯁꯤꯔꯦ ꯃꯤꯑꯣꯏ 9 ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤ ꯑꯁꯤ ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯄ ꯑꯀꯟꯕ ꯅꯨꯡꯁꯤꯠꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤꯕꯗꯒꯤ ꯂꯥꯛꯁꯤꯟꯈꯤꯕꯅꯤ ꯍꯤ ꯂꯥꯛꯁꯤꯟꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯏꯃꯥꯔꯖꯦꯟꯁꯤ ꯔꯦꯁꯄꯣꯟꯁ ꯇꯤꯝꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯏꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 15 ꯀꯟꯕ ꯉꯝꯈꯤ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁ SDRF ꯊꯥꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯂꯝ ꯀꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯅꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯀꯟꯕ ꯉꯝꯂꯕ ꯃꯤꯑꯣꯏ 15 ꯑꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯑꯅꯥ ꯂꯥꯌꯦꯡꯁꯪ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡ ꯆꯠꯊꯕ ꯍꯧꯔꯦ ꯍꯧꯖꯤꯛ ꯕꯔꯒꯤꯗꯥꯝꯗ ꯖꯕꯜꯄꯨꯔꯒꯤ ꯀꯂꯦꯛꯇꯔ ꯔꯥꯘꯕꯦꯟꯗ꯭ꯔ ꯁꯤꯡꯍ ꯌꯥꯎꯅ ꯁꯤꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯖꯣꯔꯥꯝ ꯂꯥꯟꯃꯤꯡꯊꯪꯒ ꯁꯅꯇꯦꯅ ꯂꯨꯆꯤꯡꯕ HPCDꯒꯤ ꯀꯦꯗꯔꯁꯤꯡ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯪꯖꯈ꯭ꯔꯤ ꯃꯤꯖꯣꯔꯥꯝꯒꯤ ꯂꯥꯟꯃꯤꯡꯊꯪꯒ ꯁꯅꯇꯦꯅ ꯂꯨꯆꯤꯡꯕ ꯃꯥꯔ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ HPCD ꯐꯦꯛꯁꯟꯒꯤ ꯀꯦꯗꯔꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯁꯪꯗ ꯂꯩꯕ ꯁꯦꯟꯇ꯭ꯔꯦꯜ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯄꯦꯔꯦꯗ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯪꯖꯈ꯭ꯔꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝꯒꯤ CM ꯂꯜꯗꯨ ꯍꯣꯃꯥ ꯁ꯭ꯄꯤꯀꯔ ꯂꯜꯕꯤꯌꯥ ꯀꯥꯁꯃꯥ ꯍꯣꯝ ꯃꯤꯅꯤꯁꯇꯔ K ꯁꯄꯥꯗꯪꯒꯅꯆꯤꯡꯕ ꯂꯨꯆꯤꯡꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ HPCDꯒꯤ ꯀꯦꯗꯔꯁꯤꯡꯅ ꯁꯪꯖꯈꯤꯕꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯗ ꯃꯤꯖꯣꯔꯥꯝ ꯂꯩꯉꯥꯛ ꯑꯃꯗꯤ HPCDꯒꯤ ꯃꯔꯛꯇ ꯄꯤꯁ ꯑꯦꯀꯣꯔꯗ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ CM ꯂꯜꯗꯨ ꯍꯣꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤꯖꯣꯔꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯂꯩꯍꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯋꯥꯔꯤ ꯁꯥꯕꯗ HPCDꯒꯤ ꯏꯁꯨ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯔꯥꯡ HPCDꯒꯤ ꯀꯦꯗꯔꯁꯤꯡꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯁꯪꯖꯔꯛꯈꯤꯕꯅ ꯃꯤꯖꯣꯔꯥꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯪꯗꯨ ꯂꯩꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯟꯁꯔꯖꯦꯟꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ HPCD ꯐꯦꯛꯁꯟꯒꯤ ꯂꯨꯆꯤꯡꯕ ꯂꯟꯃꯤꯡꯊꯪꯒ ꯁꯅꯇꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯦꯛꯁꯟ ꯑꯁꯤ